ing 2025 ta US amasung China gi marakta lan thoklaba yai. United States Air Force ki General amana US amasung China gi marakta lan thoklaba yai haina phongdokre. Ayhang na haidi basi lan bo oisan haina asa tawre. Adubu ayha ki wakalda ing 2025 ta aikhoi soidana lan thengnagani haina thajai haina mahak na phongdokre. Officer Mike Minihan ing 2004 ge Presidential Mikhal da US amasung Taiwan gi pukning ase chingthoklingai da China gi President Xi Jinping na Taiwan gi mathakta khudong saba laukhibani haina phongdokhe. Masigi mathakta Russia na Ukraine na claim kaya tawduna lan tawriba sisu China na Taiwan da claim tawba kaya gamana re. Maram aduna Ukraine gi lan asigi phaladu China na kupna yengli haina Minihan haikhe US Defense Department na Officer asigi wapam ase achumbani haina loksinbadi tawdre. Adubu Taiwan gi issue ase US amasung China gi marakta asengba lan thorokpa yabagi issue amadi oire. US na Taiwan ase maning makha tamba laibak amani haina recognize ti tawdre amasung one China policy su support tawre. Adubu US na democracy chatpa maning makha tamba Taiwan gi damakta de lepire. China na Taiwan da landaravade US na military mapanggal sisinaduna khud thingjalakani haibase US ki President Joe Biden na hanjin na mayek seng na haike. US military na karino khangdaba humsuba posak amasu kapthakre. Yamna nungnang ba pongningai oiba thokdok oina United States military na atiyada paislaki ba humsuba posak amasu kapthakre. Madu mati Canada gi atiya saruktani amasung laibak ani sigi military gi marakta naksinana pau phaunaraba matungda kapthakibani haire. Haukiba tang marida passenger bus ahum muk chawba China ge spy balloon nama kapthakraba matungda haukiba irai numitasu Alaska gi atiya sarukta car muk chawba posak ama pairambadagi kapthakibane. Ngarang kapthakibagi posak adu kadaidagi paisilakpano kanagino kari maram gino haibana chingbagi matangda US amasung Canada gi maikidagi wafam amata phongdoktre. Canada gi Prime Minister Justin Trudeau amasung US ki President Joe Biden na phonda wari sanaraba matungda President na kapthanaba order tawkhibane. Order adugi matungin na North American Aerospace Defense Command NORAD na yamna wangba mafumda pairamba posak adu thugaikibani haina US Defense Department na phongdokhe. Posak adu Alaska gi mathakta pairambadage NORAD na thengnarakibane. Maduda F-22 fighter jet anina posak adu kupna yengsankhe Canada gi CF-18 amasung CP-140 aircraft su yauksilaktumna yengsanbagi thabak chathaki amasung posak adu Canada gi atiya sarukta paisankhi haire. Canada gi atiya sarukta changkhraba matungda laibak anisigi authority gi marakta pau phaunaraba matungda F-22 jet amana M9X missile sisinaduna thugaikhe. Thokdok asigi matangda Canada gi maikidage warol amata thadoroktre. Aroibada tabiriba pumnamakpo thagachare.